Pauchede Yumpum Uibamaroi Pau Kharab de Taujari. Shida Village the Assam Rifles Nugget Ladandabadagi. Lmbigi Anabasire. KS owner for this oina Impal More Lambi Tinglure. Haukiba ahing the over fiber Torok Padagi Tangai Fadana was the laying Naba Pukalapa Anava Ama. Assam Rifles get Lantuk andana Matam Changna Tambadagi. Lmbigi Anaba Adulekidre. Thadokkhre janing the Bapang Dopagaloid and Assam Rifles ki post Tokhre the Bari Habitiman Tauduna. KSO name Fal Mori Lambiting Tilure. Thadokkhre si Technopal Police Station ki Manung Chanba Sita Lamkai the Hangba Kunchuba Assam Rifles ki check post ki get Thoki Vane. Like it up a mere Adugi Maming M. Lon Komang Sayankai Apopagi Mingda on Komang Haukip Kawi Ire. Technopal Dagi Pangba Paugi Matung in the Khoisaonaraba Sita Kulgi Khunjasingna. Ngarang Numidang Assam Rifles ki entry gate may Thadokkhre. Assam Rifles ki Thong adu janing da Pangdoktana Cookie Students Organization. KSO Technopal Block na Impal More Lambi Yauna Block asigi mafam sing ban Chatharure. Thadokkhre sigi matang da Laikhitraba Lon Khumang gi machanupi baining hing da pawmising da ahai. Ngarang Numidang pung tarit khara yelakpada mahaki apokpa mapa Lon Khumang asi over fiber tawduna. Masa soktarakpadagi Technopal da leba primary health center da. Pokoknya imung manung na ikaw bahan am waidun ko naki adobo. Kula duda sangtok sasin tawbada entry tawnar ba Assam Rifles na same liba gate adu tingjan duna thadtlamle. Loina na mapam adu da Assam Rifles person amata layram kide. Game dagi Assam Rifles person sing adu kauduna gate hangdok na napo ko na ngi mahaki apok pambapalay ka na bangamdara. Adu maklay kita bani aire. Thadokkhre sing matang da Sita Youth Club ki president Thong layna pangdorak pada. Sida da laiba Kunsuba Assam Rifles na Numidanggi matamda makhoi ki entry tawnabagi paliba gate ado solonsin dura adumak thamduna lagle khulasi ki Khunjasingna tagai fadana sathok sasin tawgada matamda entry gate adudagi meter chamarong kakalaga lairiba Assam Rifles ki santri post da isana chachaduna so atu lauraga gate haglaba tungda amuk solonsin laka post aduda sinabagi chatnabi ama laire ngarang su laikhitraba Lon Khumang ahokipasi masangamdre Technopal da lahik nanba pokhalasi aina thorang tawringai Mangjona na solong na ba angang ani hana thake. Assam Rifles ki santri force adu da percent na kiem ki commanding ki aba launari aidu ngai tu na leike. Angang sing adu na anaba adu aruba phibam da leire khara thuna cho pipi na ba hona biu aijar basu. Assam Rifles ki percent na pung amarom batam lau tu na leike. Asum da gate adu hangna bangai na ringai cherak ta laibak thiba da ki anaba adu Assam Rifles ki entry to from post adu laikan na bangam da na leike da bani aire. Thadokkhre sigi matang da Sita Kulgi authority ki member ngamin thangna hai Kunchuba Assam Rifles na pafam asida kem hangdon leidiba asi Khunjasinggi jaifana ba amati mateng pangna bani airaga Khunjasing da hena awaba pipa ki maung amalakle search ki program tawbagi loud speaker sinna bada apanma piba aduga makhoi gi harau kumai pangthok padar khunja hatsing khan biba tawdana nangmai hekta kapagi thabak chathadul lakhibane loina na Numidanggi matamda khul atopada satpagi werbasu makhoi gi entry gi get lanbada ka hena awaba piduna lakle aduba makhoi gi su section tharong lakhut pagi oigani khanna kanana su ai papidana lakibane asigumba sairak asida ngarangi anaba adu thaudok adubo anaba adu leng naba pukhat pada laikanaba ngamdan laikedabagi Thadokkhre sidi yamna hakchana lawe Assam Rifles na misam yamgi mateng pangbagi muhutta makhata na misimina thokan kadaba oirabadi khulla sida Assam Rifles ki post asi thambiraganu aina su mahak namari leinaba singda pendabo bafam kya thamlagle Thadokkhre ba jaring daba phongdoktuna ngasi ayu anganbadagi KS on Impal More lambi thingjinduna asat awok sigda chawna apanba pike tungda Technopal District Police ki SPB Kramjet Technopal Police Station ki OC John Lamka KSO Technopal District Technopal Block Relam Area Marine Organization Ramu Amasung JSC against the death of M. Lon Khumang ahokip Lusing basing jaw nga sinubid jungba tungda wari sanaraba tungda matam kaktana chatharamba ban adu Nongthil pung anita badagi handokhe mifam aduna jana ki wafam singda Kunchuba Assam Rifles Sita post ki officer in charge kudakta mafam adudagi lauthokpa Sita amasung Rilram center de lairiba Assam Rifles ki entry tawriba check post asi kudakta ki lauthokpa aiba hiram asida jana duna amadi chairauba kumai ki yenglaga ban asi pungni phugani pan hoina handokhe hairiba pungni phunban asi ki manungda higher authority unadun Khunjasingna chathok chasin tawbada Assam Rifles na ayetpa apan bapiriba asi makhatana amukhana thoktana batung koiba waroisin ama purakna bakhona gane karigumba janada batarabadi banasi makhatana sathabana tragana sathadaba haibadu organization sing asigi oiba apun bami famama kauduna lepna baga loinana
asi baksang adu aroiba mathong mangam pakthokpa haina sujanaba purake nagalamromda thadok asigi matangda Assam Rifles tagi Paulong na phone abada hojik phabugi oina di phangba ngam khedre mai sakle haiduna changchiluraka telephone da Sannarakpa oiramle Yamna fire service da aranba pau pibirakano Yamna mathong huktaba thawong abada Imphal West ki manung chanba loket maning leka dijam ama mai sakle miyoy masu yaukhre haiduna fire service da pau pirakpadagi fire service team sing changchiluraga ngausinaba na amana telephone da Sannarakpa oiramle madungda asigumba thabak asi sathabidanaba Manipur fire service ki mai kedagi miyamda appeal tawragle Manipur fire service ki officer amana pausi asiga thadok adugi matang da wari sanabada ai ngarang nubidang pung taraga minute ani taba matam dem Imphal West ki luker maning lekai da jam ama mai chakle loina na maduda miyoy amasu yaukhre aiduna fire call amala ke mai chakpagi paw adu phangbadagi mahak masa pana lusingduna mai chakle hariba mafam aduda sangcheluba matam da mafam aduda mai chakpagi thadok amata toklam khidabane loina na fire service ta torukliba call adu ngausina bana amana telephone da sasinaba call eram ki aire Manhai mai chakpagi thadok adugi paw hek phangbaga fire tender mari amade fire fighting equipment sing loina na mi rescue tobada senagadaba polam sing purga team adu thuna jang na mafam aduda yauksin ke fire service ki team thunglaba aduda lekai adugi miyam su bakutamai kanaba polam sing phawba puthoknaraga thorak pathengna ke tongda fire service ta telephone torukliba mi adu kanano haina thekat badam yoy adu masagi sahi kulhumdoi ram tamak ngairi banha amo eram khibani aire ngausina banha adugi thong aduna lekai adugi miyam khoiram khoisano hanba phawrokpadagi fire service ki team nam yam aduba thamjin baga loinana telephone torukliba mi adu pachoi police ki team amada Sannaramle matungda mafam adu thadokna lakhe Mahrai Manipur fire service ki mai kedadi makhoida lakleba telephone call khudimag emergency oina loribane loinana khudak aduda react tawgodoribane miyoybigi ponsi amadi lanthum kanba haifisna Manipur fire service ki ahanba ithau oibana asigumba lamhen tuhin tawba atragana mayaka bal chinjak sinaraga fire service ta torukba sasinaba call sing asina khudong chadaba ke amayuk nalli aige luker maning lekai ki call adu jumai chakpada na tan miyoy amusu yaukhre airabanena lairiba fire service ki equipment sing abadi masing jamlaba fire tender sing puduna main power sing ambada chalibane adu mai di saklamdre hariba matam adu atopa mahiu lakpo ki thodok ama thopagi pau harakpa matamda luker gi adu di mi chakpa jawguna maduda miyeng hana thamlaga chalibane kariguma matam adu atopa mafam da mahiu lakpo toklamba tarabadi thodok thopam adu matam chana jawba ngamdabage phiba mama soidana mayuk nagane masina matam chana mai kanduna miyogi punchi amadi lanthum banglambadage kangadaba adu ngamlamdaba phawba yaribane maramasina miyamna fire service kumba yamna mikup nahum sing laijaduna miyam ki thabak tawjari basing asida matungda asigumba sasinaba call tawidanaba man appeal tawkhe amaromda thadok adugi matangda pasoi police tagi phangba pauna ai fire service ta sasinaba call tawruba na adu laikai mera pai bisina matungda tawdana porak charage habadagi matungda adugumba mathong huktaba thabak adu chathadanaba wakhal tahallaba matungda khosinakre aire makha tarakba atopa pau amadana chairauba amadi ramjan gi baujel pirakle lamdam asida khundariba mitai singi sahi hobagi charauba kumai amadi muslim lining chatpa singi ramjan lakpa asida Manipur ki governor Nazma Abdullah se minister nongthomba beren amade IVR minister Thong Biswasina jai proposal piragle hirama singi matang Manipur ki governor Nazma Abdullah na thadorak pa zero lamana ai Hindu lining chatpa mitai singi sahi hobagi kumai oiriba charauba kumai asida lakpada lamdam ase ya na tangdu leitaba nungai yai phabat lamdam ma wairasano ariano sinnabaga mari lainaba thorom asida lamdam ase ki miam punna ara ba mayukta lepminna naba warib lominabaga loinana chawkhatpa wata padaba khunai ama oinaba honasi aike chief minister na thadorak pa role asina makhatana hai lamdam asida leiriba muslim lining chatpagi ramjan thana lakpasida jaifa faujel pire ramjan tha islam singna chara heliba asina makhoi gi lining gi manga suba yumbi orebane masina khunai asida akhang kanba thaksi khasi naiba maribak ningba apunbagi pangal sakatpada jamna chawna mateng pangle Islam lining chatpam yusina ramjan tha manungda lai khurumba asina miyoy adugi pukning wakhal amadi haksang sengdogi aina thajanare asigumba jamna maru oiba tha asina lakpasida lamdam asida tangdu leitaba marachetpa amadi khumang choksinba oirasanu aire Manipur lenga ki IVR minister Thong Biswasina thadorakpa cherolasina ai Hindu lining chatpa mitai singi sahi hobagi thorum oiriba April 10 ga marige charaubuna lakpada lamdam asigi miyamda jai phapaujel pere Tha taraga nipan rom phajinduna thamlorba Egyptian journalist Khaled Thadokkhre Egyptian security force na phajinduna tha taraga nipan ihanda jail da leiroraba Egypt ki maming leiraba journalist amu oibita natana politician amasu oiriba Khaled Daud ngarang condition amata yaudan Thadokkhre aire Egypt leiba opposition party al doster ki losingba amasu oiramlaba state newspaper al Ahram ki senior journalist Daud aukiba kumja lising ani taraga mapan ki September thada
security force na phajin khibane government ki mayuk sangchin bokong sangching de saruk yabagi da makpo security force na phajin don thamla khibane maraga si the cyber criminal sing the fake FB account semduna force demand toukhre cyber criminal kharana Bihar ki cabinet minister Subhash Singh ki Mingda Facebook ki fake account am hanglaga mahak ki supporter sing dagi sel demand toukhre ana leba ko namit officer amana pangdokre thadokkhre victim sing ki manung da am wariba Bihar ki Gopalganj district ki Tiwari Mathanira village da leba Nilesh Kumar Mishra dalu policy ngai pinaraba Subhash Singh ki Facebook account ki kuthang da harapada ki khanglaki bane atopa pau amadasu covid ki kanglon thugaibagi MLA ki mayukta FIR register toukhre Bihar ki Rohtas district corona virus lakchinanabagi kanglon thugaibagi damakta Bihar police na opposition ki MLA ahung ki mayukta FIR register toukhre Rohtas district ki Nasriganj ke circle officer Syam Sundar Rai na oirak lepi pipa madu confirm tauke COVID-19 ki kanglon sin thugaibagi damak FIR register toukraba MLA ahum adudi nokhada ki karakpa Rashtriya Janata Dal RJD ki MLA A Anita Chaudhary RJD की MLA Anita Chaudhary Karnataka की करकप CPI MN की MLA Arun Singh अमसुंग दिनारा constituency की काब RJD की MLA विजय कुमार मंडल ने legislature अहुम असी निंगथाकबा नमित की नुमिदांगदा political function अमदा सरुक यानाबगी दमकता नासरीगंज पुलिस स्टेशन कोनबा बारात विलेज द चटकी थौरमदु RJD की veteran leader रावनाथ जादव न सिंधना पांगथोकेबने मखोय दनतन रोहितस डिस्ट्रिक्ट की लोकल पब्लिक रिप्रेजेंटेटिव सिंह अमसुंग leader sing saru yakhe maraga sida Koubru ka ba yapa lambi ngarang ugu amati lambi phaijang amasung e song pijang tainafam da thadtlamle hare makhata ba details kona update tawjarake aroi pet content singa se kebar oiba pau khara ase ba pau damjariba manipur local news youtube channel amadi facebook page asedagi yengbiri bopuna ba pathaga jari channel asina dom da kanarabadi subscribe to bidribasna subscribe to birmo loinana like and share to busu kawbi gnu pramako amkhana thaga jari